आकाशवाणी इम्फाल R.K Gorani na pau pazari ahanbada maruiba pau गृह मंत्री अमित शाह ना हाइरी हौकिबा चाही निपाना सिदा बीजेपी ना लुसिंगबा सरकार असिना अवांग नोंपोक लमदमबु साउखटपा शांति लेबा मसुंग अवोनबा लमदम अमा ओहेले न्यू दिल्ली ते जथरकपा चीफ सेक्रेटरी सिंग अनिसुबा नेशनल कॉन्फ्रेंस के ngasi लोसिनबगी थरोमदा प्रधानमंत्री नरेंद्र मोदी सरुक यागनी राष्ट्रपति द्रौपदी मुर्मू ना डिजिटल इंडिया अवार्ड लिसिंगनी को निथोई ngasi न्यू दिल्ली की विज्ञान भवन दा येंथोकनी अमसुंग 33 सुबा प्रवासी भारतीय दिवस मिफम मध्य प्रदेश के इंदौर दा हयेंगदगी हौरगनी गृह मंत्री अमित शाह ना हाइरी बीजेपी ना लुसिंगबा सरकार असिना अवांग नोंपोक लमदमबु अवोनबा मपुरकपगा लोइनना हौकिबा चाही निपान असिदा साउखटपा शांति लेबा लमदम अमा ओहेले नागालैंड अमसुंग मणिपुर दा पांगथोकपा मियां मीटिंग अमदा गृह मंत्री ना हाई प्रधानमंत्री नरेंद्र मोदी की लुसिंग मखादा लंबी थोंगी फिफम फगलहंदुना अवांग नोंपोक लमदम असि भारत के अतै मफम सिंगा समनहले मागना हाई प्रधानमंत्री असानवे मियेंगना नागालैंड खक्ता नतना अवांग नोंपोक लमदम साउखटपगी लंबीरोमदा खोंग थांगजिल्ली गृह मंत्री ना हाई नागालैंड को मोदी सरकार की मंगलान पी अहुम लई मदुदी पीस शांति प्रोग्रेस साउखटपा अमसुंग प्रॉस्पेरिटी नुंगाई याइफबा हाइबसिनी हाइरिबा पी अहुम असि हौजिक नागालैंड माई पांगना चनहले श्री अमित शाह ना हाई नागालैंड अमस अवांग नोंपोक लमदम असि मतम अमदा लालोबसिंगी मफमनि हाइनरंबा अदु लंबी थोंग अमसुंग साउखटलकपदगी हौजिकती शांति अमसुंग साउखटपा लमदम अम ओइना खंगनरे लागलिबा नागालैंड विधानसभा मेखलगी मतंगदा गृह मंत्री ना हाई राज्य असिदा हौजी बीजेपी अमसुंग एनडीपीपी का पुना चमिनरिबा असि मखा ताना चटमिनदुना मिखल असिदा मपुंग फाबा मेजॉरिटी फंगदुना सरकार सेमगा लोइनना साउखटपा नागालैंड अमा पुरकपा ngamgani गृह मंत्री की मणिपुर अमसुंग नागालैंड खोंचेत मनुंगदा तोंगान तोंगानबा प्रोजेक्ट कयामरुम संगाखी अमसुंग जत्रा हुनखी अहानबा सोशल वेलफेयर डिपार्टमेंट रिक्रिएशनल मीट लिसिंगनी कुलहुमदोय ngasiदगी इम्फाल की कुमल लंपा स्पोर्ट्स कॉम्प्लेक्स दा राज्य के सोशल वेलफेयर लेबर अमसुंग फिशरीज मंत्री हाइखाम दिंगो सिंह हौदोखरे हौदोपगे थरमदा वांगांगबदा सोशल वेलफेयर मंत्री एस दिंगो ना हाई विभाग असिना साना खोनबगी लमदा थवा यावसिनबगा लोइनेना विभाग असिबो हेना मगुल लेबा विभाग अम ओहिनबा होनबदा मसिगी कर्मचारी सिंगी अचोबा थौदांग लई खोगी थबक तोयना मंगिन थाननबो डेवलपमेंट तोयना होनसी हाइदना माइना थमजनिंगी अदुगा खोई सोशल वेलफेयर डिपार्टमेंट हानदगी सोइना हाइजबा खोगी फॉर द वेलफेयर ऑफ द सोसाइटी सोसाइटी हेक पोकपदगी हौरकान हेक सीद्रि फावबा मसिदिदा खोइना येंगछलगा खोइना कदाइदा करी सोइग्रि कदाइदा करी अवार्ड पलेरि कदाइदा करी होब लेरि हाइदना अदुग मखोइ मियोइबा ह्यूमैनिटी की अदुग सर्विस सिदिदा खोइ तौबा चंगनबा थबकनिना इसोरनसु हेना नुंसिबा इसोरनसु हेना खोइबा थौजान पिबिबो ओइगनी हाइबसि माइ म्यामदा थमजनिंगबदुनि अदुना सिगुंबा केनोसी स्पोर्ट्स मेसिक सुमाइना खोइना तौरप ngमकपसे मसे खोइ लेरिबा खोइगी डायरेक्टर लेरिबा खोइगी स्टाफ सिंग डिप्यूटी डायरेक्टर जॉइंट डायरेक्टर सदुगा लोइनमु स्टाफ खुदिंगमक्ता आई थागतबा ngamde थागतबा खोइ फोंदोकसै हाइबसि माइ म्यामदा थमजनिंगी राज्य के सोशल वेलफेयर विभाग ने सिनबा मीट असि हयंग फावबा चथगनी नेहरू युवकीना थौबाल सिंद्रा थौबाल अमसुंग कक्सिंग जिला के नहारो निफुरमगी ओइबा निमिट हुमनिगी ट्रेनिंग यूथ लीडरशिप एंड कम्युनिटी डेवलपमेंट कैम्प अमा थास के तरानी थोइदगी तरामरी फावबा थौबालगी मिनिस्टर सेक्रेटरीट पांगथोकनी नेहरू युवकीना चांदेल सिंदुरा चांदेल अमसुंग तेनोपल जिला के ओइबा ट्रेनिंग इन यूथ लीडरशिप एंड कम्युनिटी डेवलपमेंट के कैम्प अमसु पलेन की ट्विनोमदा थास की तरह तरेतगी तरामपन फाव पांगथोकनी मणिपुर हौजिक कोविड के एक्टिव केस अनि लेरी राज्य अस्ता हौजिक फावदा पुने मियोइ लाख अमगा लिसिंग कुथ्रा मापन समापन कुनमरी कोविड पॉजिटिव ओइखी मसी मनुंगदा लाख अमगा लिसिंग कुथ्रा तरे चाचेट हुमद्रा हमदोइ नाबा फखरे नाबा फबगी सांग चाद मरपुद्रा निपान दशमिक मरी तरुकनी राज्य अस्ता ngang फावदा कोविड वैक्सीन डोज लाख कुथ्रा निथोइ लिसिंग हुमफु मरी तरुक सुमना तरा मरी कापखरे मसी मनुंगदा प्रिकॉशन डोज लाख अनि लिसिंग हुमद्रा मापन हेने यावरी न्यू दिल्ली दा नमित हुमनि जथरकपा चीफ सेक्रेटरी सिंह अनिसुबा नेशनल कॉन्फ्रेंस की ngasi लोइसिनबगी थरोमदा प्रधानमंत्री नरेंद्र मोदी सभापति ओइगनी ट्विटर थागतपा वारोल अमदा प्रधानमंत्री ना हाई भारत पु अनौबा पंदुप अमा यौनबा अमसुंग थौना लेंजेल हेना कंखत हनबा पांदमदा फोरम मसिना मरोइबा थौरांग के याथोपगा लोइनेना मियामगी मोट फोंदोपगी अचौबा मफम अमा ओइरी
ꯃꯤꯐꯝ ꯑꯁꯤ ꯃꯔꯨꯑꯣꯏꯕ ꯄꯥꯟꯗꯝꯗꯤ ꯔꯥꯖ꯭ꯌꯁꯤꯡꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯗꯨꯅ ꯁꯦꯟꯃꯤꯠꯂꯣꯟ ꯍꯦꯟꯅ ꯆꯥꯎꯈꯠꯍꯟꯕ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯤꯐꯝ ꯑꯁꯤꯗ ꯀꯦꯟꯗ꯭ꯔ ꯁꯔꯀꯥꯔ, ꯔꯥꯖ꯭ꯌꯒꯤ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤꯡ ꯑꯃꯁꯨꯡ ꯑꯇꯩ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜ 200 ꯍꯦꯟꯕꯅ ꯁꯔꯨꯛ ꯌꯥꯔꯤ꯫ ꯃꯤꯐꯝ ꯑꯁꯤꯗ MSME, ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯏꯟꯚꯦꯁꯠꯃꯦꯟꯠ, ꯋꯤꯃꯦꯟ ꯑꯦꯝꯄꯥꯋꯔꯃꯦꯟꯠ, ꯍꯦꯜꯊ ꯑꯦꯟड ꯅ꯭ꯌꯨꯇ꯭ꯔꯤꯁꯟ ꯑꯃꯁꯨꯡ ꯁ꯭ꯀꯤꯜ ꯗꯤꯚꯦꯂꯞꯃꯦꯟꯠꯇ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯆꯪꯂꯤ꯫ ꯆꯍꯤ ꯑꯁꯤꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯦꯘꯥꯂय ꯕꯤꯙꯥꯟ ꯁꯚꯥ ꯃꯤꯈꯜꯒꯤꯗꯃꯛ ꯑꯣꯜ ꯏꯟꯗꯤꯌꯥ ꯇ꯭ꯔꯤꯅꯥꯃꯨꯜ ꯀꯣꯡꯒ꯭ꯔꯦꯁꯅ ꯁꯤꯠ 40ꯒꯤ ꯃꯅꯨꯡꯗ ꯗꯣꯜ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯃꯤꯔꯦꯞ 52ꯒꯤ ꯂꯤꯁ ꯑꯃ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ AITC ꯁ꯭ꯇꯦꯠ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯆꯥꯔꯂꯦꯁ ꯄꯪꯔꯣꯞꯅ ꯍꯥꯏ ꯋꯥꯠꯍꯧꯔꯤꯕ ꯃꯤꯔꯦꯞꯁꯤꯡꯒꯤ ꯂꯤꯁꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯂꯥꯎꯊꯣꯛꯂꯒꯅꯤ꯫ ꯕꯤꯔꯣꯙꯤ ꯂꯨꯆꯤꯡꯕ ꯗꯣꯛꯇꯔ ꯃꯨꯀꯨꯜ ꯁꯪꯃꯥ ꯇꯤꯀ꯭ꯔꯤꯀꯤꯂꯥ ꯑꯃꯁꯨꯡ ꯁꯣꯡ ꯕꯤꯙꯥꯟ ꯁꯚꯥ ꯀꯦꯟꯗ꯭ꯔꯗ ꯃꯤꯔꯦꯞ ꯑꯣꯏꯔꯒꯅꯤ꯫ ꯃꯔꯛ ꯑꯁꯤꯗ ꯂꯥꯛꯀꯗꯧꯔꯤꯕ ꯃꯤꯈꯜ ꯑꯁꯤꯗ ꯅꯨꯄꯤ ꯃꯤꯔꯦꯞ 5ꯁꯨ ꯕꯤꯙꯥꯟ ꯁꯚꯥ ꯃꯤꯈꯜ ꯊꯦꯡꯅꯅꯕ ꯁꯦꯝ ꯁꯥꯔꯦ꯫ ꯇꯥꯕꯤꯔꯤꯕ ꯄꯥꯎ ꯑꯁꯤ ꯑꯥꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯗꯒꯤꯅꯤ꯫ ꯔꯥꯁꯇ꯭ꯔꯄति ꯗ꯭ꯔꯧꯄꯗꯤ ꯃꯨꯔꯃꯨꯅ ꯗꯤꯖꯤꯇꯦꯜ ꯏꯟꯗꯤꯌꯥ ꯑꯦꯋꯥꯔꯗ 2019 ꯉꯁꯤ ꯅ꯭ꯌꯨ ꯗꯦꯜꯂꯤꯒꯤ ꯕꯤꯒ꯭ꯌꯥꯟ ꯚꯕꯟꯗ ꯌꯦꯟꯊꯣꯛꯀꯅꯤ꯫ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯁ ꯑꯃꯁꯨꯡ IT ꯃꯟꯇ꯭ꯔꯤꯅ ꯍꯥꯏ ꯊꯧꯔꯝ ꯑꯁꯤ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯁ ꯑꯃꯁꯨꯡ ꯗꯤꯖꯤꯇꯦꯜ ꯏꯀꯣꯅꯣꯃꯤꯒꯤ ꯂꯝꯗ ꯑꯑꯣꯟꯕ ꯄꯨꯔꯛꯅꯕꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄꯅꯤ꯫ ꯑꯦꯋꯥꯔꯗ ꯑꯁꯤꯒꯤ ꯄꯥꯟꯗꯝꯗꯤ ꯗꯤꯖꯤꯇꯦꯜ ꯏꯟꯗꯤꯌꯥꯒꯤ ꯃꯈꯥꯗ ꯁ꯭ꯇꯥꯔꯠ-ꯑꯞ ꯑꯃꯁꯨꯡ ꯗꯤꯖꯤꯇꯦꯜꯒꯤ ꯂꯝꯗ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯑꯃꯁꯨꯡ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯑꯑꯣꯟꯕ ꯄꯨꯔꯛꯅꯕꯅꯤ꯫ 38ꯁꯨꯕ ꯄ꯭ꯔꯕꯥꯁꯤ ꯚꯥꯔꯇꯤꯌꯥ ꯗꯤꯕꯁ ꯃꯤꯐꯝ ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁꯀꯤ ꯏꯟꯗꯣꯔꯗ ꯍꯌꯦꯡꯗꯒꯤ ꯍꯧꯔꯒꯅꯤ꯫ ꯊꯥ ꯑꯁꯤꯒꯤ 10 ꯐꯥꯎꯕ ꯆꯠꯊꯒꯗꯕ ꯃꯤꯐꯝ ꯑꯁꯤꯒꯤ ꯍꯤꯔꯝꯅ ꯗꯥꯏꯁꯄꯣꯔꯥ, ꯑꯃ꯭ꯔꯤꯠꯀꯥꯜ ꯃꯇꯝꯗ ꯆꯥꯎꯈꯠꯄ ꯚꯥꯔꯠ ꯑꯃꯒꯤꯗꯃꯛ ꯊꯥꯖꯕ ꯃꯔꯨꯞ ꯃꯄꯥꯡ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯥꯀꯥꯁꯕꯥꯅꯤ ꯄꯥꯎꯃꯤꯅ ꯍꯥꯏ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯄ꯭ꯔꯕꯥꯁꯤ ꯚꯥꯔꯇꯤꯌꯥ ꯗꯤꯕꯁ ꯍꯥꯡꯆꯤꯠ ꯍꯧꯗꯣꯛꯀꯅꯤ ꯑꯗꯨꯒ ꯂꯣꯏꯁꯤꯟꯕꯒꯤ ꯊꯧꯔꯝꯗꯅ ꯔꯥꯁꯇ꯭ꯔꯄति ꯗ꯭ꯔꯧꯄꯗꯤ ꯃꯨꯔꯃꯨ ꯁꯔꯨꯛ ꯌꯥꯒꯅꯤ꯫ ꯑꯥꯀꯥꯁꯕꯥꯅꯤꯒ ꯑꯈꯟꯅꯕ ꯎꯅꯕ ꯑꯃꯗ ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁꯀꯤ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤ ꯁꯤꯕꯔꯥꯖ ꯁꯤꯡ ꯆꯧꯍꯥꯟꯅ ꯍꯥꯏ ꯍꯟꯗꯛꯀꯤ ꯃꯤꯐꯝ ꯑꯁꯤ ꯃꯄꯥꯟ ꯂꯩꯕꯥꯛꯇ ꯂꯩꯕ ꯚꯥꯔꯠ ꯃꯆꯥꯁꯤꯡꯅ ꯇꯨꯡ ꯀꯣꯏꯅ ꯅꯤꯡꯁꯤꯡꯍꯧꯅꯕ ꯃꯑꯣꯡꯗ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝ ꯁꯥꯔꯦ꯫ ꯃꯤꯐꯝ ꯑꯁꯤ ꯔꯥꯖ꯭ꯌ ꯑꯁꯤꯗ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯤꯐꯝ ꯑꯁꯤꯗ ꯂꯩꯕꯥꯛ humudradꯒꯤ ꯂꯥꯛꯄ ꯚꯥꯔꯠ ꯃꯆꯥ 3,500 ꯔꯣꯝ ꯁꯔꯨꯛ ꯌꯥꯒꯗꯧꯔꯤ꯫ ꯆꯍꯤ 4ꯒꯤ ꯃꯇꯨꯡꯗ ꯃꯤꯐꯝ ꯑꯁꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯍꯛꯊꯦꯡꯅꯅ ꯄꯥꯡꯊꯣꯛꯄꯅꯤ꯫ ꯀꯃꯔꯁ ꯑꯃꯁꯨꯡ ꯏꯟꯗꯁꯇ꯭ꯔꯤꯁ ꯃꯟꯇ꯭ꯔꯤ ꯄꯤꯌꯨꯁ ꯒꯣꯌꯜꯅ ꯍꯥꯏꯔꯤ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯂꯝꯗꯝ ꯑꯃ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯕꯗ ꯃꯔꯨꯑꯣꯏꯕ ꯇꯉꯥꯏꯐꯗꯕꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯄꯥꯡꯊꯣꯛꯄ ꯇꯥꯏ꯫ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯉꯔꯥꯡ ꯄꯥꯡꯊꯣꯛꯄ ꯕ꯭ꯌꯨꯔꯣ ꯑꯣꯐ ꯏꯟꯗꯤꯌꯥ ꯁ꯭ꯇꯦꯟꯗꯔꯗꯁꯀꯤ 63ꯁꯨꯕ ꯐꯥꯎꯟꯗꯦꯁꯟ ꯗꯦꯒꯤ ꯊꯧꯔꯝꯗ ꯋꯥ ꯉꯥꯡꯕꯗ ꯁ꯭ꯔꯤ ꯒꯣꯌꯜꯅ ꯍꯥꯏ ꯁ꯭ꯇꯦꯟꯗꯔꯗ ꯅꯦꯁꯅꯦꯜ ꯑꯦꯛꯁꯟ ꯄ꯭ꯂꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯝ ꯈꯨꯗꯤꯡꯃꯛꯇ ꯑꯑꯣꯟꯕ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯃꯔꯨꯑꯣꯏꯕꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯁ꯭ꯇꯦꯟꯗꯔꯗ ꯀ꯭ꯂꯕꯁ 4,000 ꯍꯦꯟꯕꯕꯨ ꯊꯧꯔꯥꯡ ꯑꯁꯤꯒꯤ ꯃꯈꯥꯗ ꯑꯑꯣꯟꯕ ꯄꯨꯔꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯇ꯭ꯔꯤꯄꯨꯔꯥꯗ ꯚꯣꯇꯔ ꯂꯤꯁ꯭ꯠꯀꯤ ꯑꯔꯣꯏꯕ ꯂꯤꯁ꯭ꯠ ꯐꯣꯡꯈꯤꯕꯒ ꯂꯣꯏꯅꯅ ꯚꯣꯇꯔ 30,000 ꯍꯦꯟꯒꯠꯂꯛꯇꯨꯅ ꯑꯄꯨꯟꯕ ꯚꯣꯇꯔ ꯃꯁꯤꯡ 19,19,959 ꯁꯨꯔꯦ꯫ ꯃꯀꯣꯛ ꯊꯣꯡꯕ ꯏꯂꯦꯛꯁꯟ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯅ ꯍꯥꯏ ꯇ꯭ꯔꯤꯄꯨꯔꯥ ꯕꯤꯙꯥꯟ ꯁꯚꯥꯒꯤ ꯃꯤꯈꯜ ꯃꯊꯪ ꯊꯥꯗ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯁꯤꯠ 40 ꯂꯩꯕ ꯕꯤꯙꯥꯟ ꯁꯚꯥ ꯃꯤꯈꯜꯒꯤꯗꯃꯛ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟꯒꯤ ꯄꯥꯎꯇꯥꯛ ꯃꯇꯨꯡ ꯏꯟꯅ ꯑꯔꯣꯏꯕ ꯏꯂꯦꯛꯇꯣꯔꯦꯜ ꯔꯣꯜ ꯑꯁꯤ ꯐꯣꯡꯈꯤꯕꯅꯤ꯫ ꯖꯝꯃꯨ ꯀꯥꯁꯃꯤꯔꯗ ꯈꯨꯠꯂꯤꯡꯕ ꯄꯤꯄꯜꯁ ꯑꯦꯟꯇꯤ-ꯐꯦꯁꯤꯁꯠ ꯐ꯭ꯔꯟꯠ PAF ꯄꯨ ꯑꯟꯂꯣꯐꯨꯜ ꯑꯦꯛꯇꯤꯚꯤꯇꯤꯁ ꯄ꯭ꯔꯤꯚꯦꯟꯁꯟ ꯑꯦꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯥꯏꯟꯅ ꯌꯥꯗꯕ ꯁꯪꯁꯊꯥꯟꯅꯤ ꯍꯥꯏꯅ ꯀꯦꯟꯗ꯭ꯔꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯑꯥꯏꯟꯅ ꯊꯤꯡꯈ꯭ꯔꯕ ꯇꯦꯔꯣꯔꯤꯁꯠ ꯖꯩꯁ-ꯏ-ꯃꯣꯍꯝꯃꯗꯀꯤ ꯒ꯭ꯔꯨꯞꯀ PAF-ꯀ 2022ꯗꯒꯤ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯗꯨꯅ ꯂꯥꯛꯂꯤ ꯍꯥꯏꯔꯤ꯫ ꯒ꯭ꯔꯤꯍ ꯃꯟꯇ꯭ꯔꯥꯂꯌꯅ ꯊꯣꯛꯄ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ PAF ꯀꯥꯡꯕꯨ ꯑꯁꯤ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯗ ꯀꯤꯍꯟꯕ, ꯔꯥꯖꯅꯤꯇꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯃꯗꯤ ꯃꯤꯆꯝꯁꯤꯡꯗ ꯑꯌꯦꯠꯄ ꯄꯤꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯟꯇ꯭ꯔꯥꯂय ꯑꯁꯤꯅ ꯍꯥꯏꯔꯤ PAF ꯑꯁꯤ ꯖꯝꯃꯨ ꯀꯥꯁꯃꯤꯔꯗ ꯊꯣꯛꯄ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛꯁꯤꯡꯗꯁꯨ ꯃꯔꯨꯑꯣꯏꯅ ꯆꯦꯟꯅꯕ ꯂꯨꯞ ꯑꯃꯅꯤ꯫ ꯖꯝꯃꯨ ꯀꯥꯁꯃꯤꯔꯗ ꯍꯥꯟꯅꯒꯤ ꯃꯟꯇ꯭ꯔꯤ ꯒꯨꯂꯥꯝ ꯅꯕꯤ ꯑꯖꯥꯗꯅ ꯂꯨꯆꯤꯡꯕ ꯗꯣꯜꯗ ꯌꯥꯎꯕ ꯃꯔꯨꯑꯣꯏꯕ ꯀꯔꯃꯤ ꯀꯌꯥꯃꯔꯨꯝ ꯀꯣꯡꯒ꯭ꯔꯦꯁꯇ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ꯫ ꯑꯥꯀꯥꯁꯕꯥꯅꯤ ꯖꯝꯃꯨ ꯄꯥꯎꯃꯤꯅ ꯍꯥꯏ ꯀꯣꯡꯒ꯭ꯔꯦꯁꯇ ꯆꯪꯂꯛꯈꯤꯕ ꯂꯨꯆꯤꯡꯕꯁꯤꯡ ꯑꯗꯨ ꯁ꯭ꯔꯤ ꯒꯨꯂꯥꯝ ꯅꯕꯤ ꯑꯖꯥꯗꯄꯨ ꯁꯧꯒꯠꯇꯨꯅ ꯀꯣꯡꯒ꯭ꯔꯦꯁꯇꯒꯤ ꯃꯦꯝꯕꯔꯁꯤꯞꯇꯒꯤ ꯇꯣꯛꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯒ꯭ꯔꯤꯍ ꯃꯟꯇ꯭ꯔꯤ ꯑꯃꯤꯠ ꯁꯥꯍꯅ ꯍꯥꯏꯔꯤ ꯍꯧꯈꯤꯕ ꯆꯍꯤ 9 ꯑꯁꯤꯗ BJPꯅ ꯂꯨꯆꯤꯡꯕ ꯁꯔꯀꯥꯔ ꯑꯁꯤꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯕꯨ ꯆꯥꯎꯈꯠꯄ, ꯁꯥꯟꯇꯤ ꯂꯩꯕ ꯑꯃꯁꯨꯡ ꯑꯑꯣꯟꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯍꯜꯂꯦ꯫ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯆꯠꯊꯔꯛꯄ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤꯡꯒꯤ 2ꯁꯨꯕ ꯅꯦꯁꯅꯦꯜ ꯀꯟꯐꯔꯦꯟꯁꯀꯤ ꯉꯁꯤ ꯂꯣꯏꯁꯤꯟꯕꯒꯤ ꯊꯧꯔꯝꯗ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯁꯔꯨꯛ ꯌꯥꯒꯅꯤ꯫ ꯔꯥꯁꯇ꯭ꯔꯄति ꯗ꯭ꯔꯧꯄꯗꯤ ꯃꯨꯔꯃꯨꯅ ꯗꯤꯖꯤꯇꯦꯜ ꯏꯟꯗꯤꯌꯥ ꯑꯦꯋꯥꯔꯗ 2019 ꯉꯁꯤ ꯅ꯭ꯌꯨ ꯗꯦꯜꯂꯤꯒꯤ ꯕꯤꯒ꯭ꯌꯥꯟ ꯚꯕꯟꯗ ꯌꯦꯟꯊꯣꯛꯀꯅꯤ ꯑꯃꯁꯨꯡ 38ꯁꯨꯕ ꯄ꯭ꯔꯕꯥꯁꯤ ꯚꯥꯔꯇꯤꯌꯥ ꯗꯤꯕꯁ ꯃꯤꯐꯝ ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁꯀꯤ ꯏꯟꯗꯣꯔꯗ ꯍꯌꯦꯡꯗꯒꯤ ꯍꯧꯔꯒꯅꯤ꯫ ꯄꯥꯎ ꯂꯣꯏꯖꯔꯤ꯫